Mateng fanghallabadi Phougi Chathok Saruk ani Henna Puthokpa Ngamgani haina PH Pitana fongdokre. India leingak amasung Manipur leingak na loumising gidamkta paikhatliba Tongan Tongan thourang sing asigi kannaba Lamdam asigi loumisingda mapung fana fanghallaba matmdata state asigi chinjakki pothok Saruk ani Henna Puthokpa Ngamgani. Wafm asi Thoubal District Salungfam Mayai Leikai leiba masagi Chahi nifuram suraba loumising sinfamda maipakna masagi pari taretlom uriba Phuritsabam Pita Jen aikoigi Pangbiu akhanana unaba amada fongdorakhibani. Mayum makai panduna machanupa ani leiraba pitana handaki state asida oiriba irang amadi ising ichaugi marak asida masagi hotnaba kanba khangba kanba thongna aduna lau sangam 19 mai pakna lau panduna hauzik satpa haure. Chahi amada yamdrabada fawbot chamngagi changda haibadi fawbora lising amarom puthokduna state asigi Phougi pukaida chauna mateng pangliba Phuritsabam Pitana haikibada India leingak amasung state leingakna loumisingi yaifanaba Tongan Tongan thourang kaya paikhatlaklabasu masigi kannaba asi thamoi sengna lousingugi sinfamda thabak tawjariba loumisingda mapung fana yauhanba ngamdri hauziki matamda lousingugi sinfam asi sel mangi haiduna kanana su thawai yauna lau uningdre khulangi mamal tangba hargi mamal tangba lau akoimal lau pengba lingba lau khauba yaibana jingbagi khulang nekpada lau ubagi sendong loina chatkhi masina maram oiraga chahi khudingi lau ubagi sinfam asi thadoglaga atopa sinfamda mai onsinari hauziki anauba technology gi lamjel asida chaukhatpa lebak singdadi lau lingnaba machine lau khoinaba machine khaunaba machine lau yeinaba machine kaya puthoktuna laumi singda pangal wadana sel changdana sendong leina lau uhanbagi thourang kaya paikhatpa ure adubu gi Lamdam asidadi thainagi sel changba pangal waba lau pathap aduda adumak sathari India leingakna chahi kudingi loumisingi damakta paikhatpa thourang National Food Security Mission Submission for Agricultural Mechanization SMAM Agricultural Technology Management Agency ATAMA gi leibagi kannaba Prime Minister Kisan Yojana na chingbasing asi thamoi sengna lau singugi sinfamda thabak tawjariba singda fanghanba ngamdari ai huji kenone ai saje khoigi Salungfam Mayai Leikai dagi Phuritsabam Pita haitare adum mayamna bijen ju kowi ado aina ujabaje aigi sigi lokonje khoigi Salungfam gi nainok lokol haiba jaga duni masida aina punna masigi jaga hida lok sangam tara ama aina ujabani ado manungda khara changjilaga lok khara maga uri ado punna di sangam kunga nipan muki changsui aina ubuje do masi aina laksini wafam de khoigi huji akoina lau khoi hoje akoigi lauji ubuda akoigi Manipur sarkar na khoi loumisingda kannaba piba akoigi farm tractor farm machine makhan gi akoigi sarkar lau uriba loumisingdi yauhan gre yau bigre hai posi akoi ngasi bo sarkar gi maikaidagi adugumba aidi lau ubuda jangba akoigi machine na chingba khusu khulai amta sarkar gi maikaidagi phangba leite ado hoji akoina uriba lauji Chahi kayagi mamangdagi aigi forefather gi haktaktagi adum lauji laukta uraga adum lairabne akoina atopa ma tawbudu ngasai sinfamje ahanjingna tawrama sinfamni theidokpuda ahanjingna ngasai gi lau ubuda apamba leiba aduna Manipur state se akoi Chathok puthokpuda ai sengna haijaragadi chahi madai phobora lising amadi puthokuni phobo changa chahi kuding adum puthokun laani mase sedang ngasi bo Manipur sarkar gi maikaidagi haidi government ni maikaidagi lau ubuda sizinaba hojik mayam akoi YouTube ta Facebook ta mayam nonoriba khuchukulai adumong natragaju ngasi ma akoigi khaunaba machine jaina machine masiji kitang mateng pangbiragadi loumisingda nakhai sengna lau ujariba kanggu da kitang makoina mateng tawbiragadi hojik puthoiba Chathok sidagi hena mu update tawbo ngamgani haiba wafam jai aigi site tagi adu phongdokjage aduga akoi makha tana lau ubuda interest leinaba adaidi loumising sagi wana suraga nungsa marakta nong marakta chahi chupa tha taru ma sapok hoiba tha taru ma lau lokpa lau bengba sidaida akoina profit leitragadi ngasagi tungda horiba akoigi isai sujingji aidi agriculture department da agriculture da akoigi mai onan bi tabakse masigi akoi makha tana sum tokchalakpa akoi Manipur se sina taba tai thinarakpa adun lau uba agriculture department je akoigi leikha ta gidra haibudu adugi wafam duni aduna lairiba Manipur government jina akoi hoji loumisingda thangai sengna sujanomjariba lau ujariba kanggu sidaida loumigi akoigi scheme lairiba akoigi makhan sarkar na pibajingbu yauhanbiyo haiba wafam jai sarkar gi site aduju thamjage